Hi ma'am pernah taram nok jadi ma'am kamay tanari ge Papa ma'am akoy ngasi su iboy da jakay na tawre ba ko ado jamna taha oire ado ma'am ay sum video do tap ni jangan jarake ado hajik chatlage ay na tawri gari lak na ngai na leire ado thoge ko ting gari de chukong ta ori ne salakani ka garo kadom na kana ka doi ba akoi ji loisan nan loi na thokle lambi ka jo khoi kon tha tok na khai bok jau khale do sini khoi gari manung de ni lambi ju akra pha de lo de ko da lambi jam khatte ba ko ngai ja Bener ya? Ha? Sini ko na to. Ay vlog na tay cha de che. Quay vlog trên na để video năm mình này nè. Bây này tôi nói dầu đấy, dùng dầu đây bơi kia. Nó thành đồ có mà to wow lên rồi đấy. Ngạ bào ni sẽ coi bộ pukhi đây coi bộ pukhi đây phải pisari ra ngạ cái gì cái bên này toán 3 kg 200 ai ngạ đó horen hấp chả rong ge video đó mà thật tự chả rong ge đó ngạ sẽ hao ra ni pisari cái ngạ này ạ thùng nó là mấy để sụt thùng nghe Senang kaitan guys ba
ꯁꯤꯗ ꯂꯩꯁꯦ ꯃꯨꯡꯒꯤ ꯀ꯭ꯋꯥꯗꯤ ꯂꯩꯌꯦ ꯌꯥꯝ ꯐꯖꯕꯅꯤ ꯃꯣꯏ ꯒꯨꯍꯥꯁꯨ ꯑꯥꯗꯩ ꯁꯤꯁꯨ ꯄꯤꯁꯥꯔꯤꯅꯤꯁꯦ ꯁꯤꯁꯨ ꯄꯤꯁꯥꯔꯤꯅꯤ ꯖꯨꯝꯒ ꯇꯥꯏꯌꯦꯕ ꯑꯩꯒꯤ ꯃꯐꯝꯁꯦ ꯕꯥꯝ ꯔꯤꯖꯥꯕ ꯍꯥꯏꯕ ꯃꯐꯝꯗꯨꯒꯅꯦꯕ ꯑꯩꯈꯣꯏ ꯏꯕꯣꯏ ꯂꯩꯁꯦ ꯑꯩꯈꯣꯏ ꯃꯔꯤꯃꯛ ꯖꯦꯡ ꯀꯨꯝꯃꯩꯅꯤ ꯑꯁ ꯐꯤꯕꯝ ꯆꯥꯗ꯭ꯔꯦꯗ ꯁꯤ ꯐꯖꯅ ꯑꯝꯇ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯃꯔꯤꯅꯤꯁꯦ ꯑꯣꯟꯗꯔꯛꯅꯦ ꯑꯣꯟꯊꯣꯔꯛꯈꯤ ꯁꯨꯔꯣ ꯁꯨꯔꯣ ꯊꯕꯥꯟ ꯐꯖꯕꯁꯤꯒ ꯍꯣꯏ ꯁꯠꯂꯨꯔꯁꯦ ꯁꯨꯔꯣꯅꯦ ꯁꯤꯀꯥꯁꯦ ꯁꯨꯔꯤ ꯁꯤꯀꯥꯁꯦ ꯎꯗꯕ ꯀꯨꯏꯔꯕꯅꯤꯁꯦ ꯗꯦꯡꯒꯤ ꯀꯜꯂꯦ ꯄꯣꯛꯅꯤꯁꯦ ꯇꯣꯟꯒꯤꯗ ꯊꯣꯡꯒꯅꯤ ꯏꯃꯥꯝꯖꯩ ꯃꯥꯒꯤꯗꯁꯨ ꯆꯪꯉꯦ ꯍꯧꯖꯤꯛ ꯃꯥꯝꯆꯧꯒꯤꯗ ꯑꯃꯨꯛ ꯀꯣꯏꯕ ꯆꯪꯉꯦ ꯃꯥꯝꯆꯥꯗꯤ ꯂꯩꯇꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯌꯨꯝꯁꯦ ꯍꯧꯔꯦ ꯆꯥꯎꯕꯅꯤꯅꯦ ꯍꯧꯗꯣꯡꯁꯦ ꯀꯩ ꯑꯗꯨꯃꯥꯏꯅ ꯇꯧꯏꯅꯤ ꯁꯤꯁꯨ ꯄꯤꯁꯥꯔꯤ ꯍꯧꯒꯠꯂꯛꯏꯅꯤ ꯏꯕꯣꯏꯒꯤ ꯁꯤꯁꯦ ꯁꯣꯔꯣꯛ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯃꯥꯝꯆꯧ ꯍꯣꯏꯗꯩ ꯊꯣꯛꯂꯦ ꯈꯃꯨꯡ ꯃꯥꯃꯣ ꯕꯣꯖꯦ ꯅꯣꯏꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯃꯣ ꯑꯃꯈꯛꯇ ꯑꯃꯨꯛ ꯆꯪꯉꯅꯤ ꯆꯠꯂꯤ ꯍꯧꯖꯤꯛ ꯂꯥꯛꯑꯣ ꯑꯃꯈꯛꯇ ꯑꯃꯨꯛ ꯆꯪꯉꯦ ꯑꯗꯩ ꯖꯒꯣꯜꯁꯤ ꯁꯤꯅꯤ ꯃꯍꯥꯗꯦꯕꯅꯤꯀꯣ ꯁꯤꯁꯦ ꯁꯤ ꯂꯥꯏ ꯍꯔꯥꯎꯕꯅꯦꯕ ꯅꯠꯇ꯭ꯔꯥ ꯁꯤ ꯂꯥꯏ ꯍꯔꯥꯎꯔꯝꯃꯤꯅꯤ ꯁꯤ ꯑꯩꯈꯣꯏ ꯁꯤꯁꯨ ꯆꯤꯡꯅꯤ ꯁꯤ ꯎꯔꯤꯁꯤꯁꯨ ꯆꯤꯡꯅꯤ ꯁꯣꯝꯗ ꯃꯣꯏꯁꯦ ꯆꯤꯡ ꯃꯔꯛꯇ ꯀꯣꯏꯁꯜꯂꯒ ꯂꯩꯔꯤꯅꯤ ꯃꯣꯏꯒꯤꯁꯦ ꯄꯨꯈ꯭ꯔꯤ ꯁꯦ ꯑꯀꯣꯏꯕꯁꯦ ꯆꯤꯡ ꯉꯥꯛꯇꯅꯤꯗ
sa ka pisan ni nun eh. Di lu gini nih. Masini ay ipumalik tayo yung iatyan mo kami. At hindi ay isun pamoy tayo na sun na yun. At na niya, may ang wakal natin ko. Asun na, dari mo, dagwag say, dari mo. Kainetan na yun, amoy tutwa na ba, lunggo ng sinaba, at kagana ng sinektan mo. Wala ma. Pari na.